Mayam pumna bupu Thagatchari ngasigi video asida aikoina explain tawjagadoriba asi 2019 gi khwaidik intense emotional amadi powerful oiba South Indian romantic drama movie amani movie si mamingna Dear Comrade movie sida Vijay Deverakonda amadi Rasmika Mandana ne lead roles play tawri wari si simple oiba love story amakaktanate masi patient ge wari ni hakkidamak khongjang changchinba society akiba kohanba amadi maru oina asengba comrade asi kanano haiduna taliba movie amani maramaduna movie si nungaina phamduna wari sigi emotion khudimak feel tawbiyu adudi horsi movie si ge horpada yamna dark amadi yamna kiningai oiba mawng amada horakli haibidi aikhoina nupa asi nisa phulda ngawduna public toilet amada leibagi mawng ama uri ma asi aikhoigi heroni chaitanya mipungna mahapu nungsina Bobby Maming asengmana Vijay Deverakonda haina kawli mahak mafam aduda churup machay ama chingnaduna mathayam nasan leibagi mawng asi aikhoin uba phanglei mahakki maithongda amadi mahakki mamitta khoirang khoisal narap tawba awaba amadi leiri mahana mafam aduda chalingai matam aduda sum mahana hairum chatpa matam aduda sakhangdaba nupa amaga thengai nei aduga nupa adugi mobile adusu makhara taki Bobby mamangdagi sauduna leibani mahana nupa adubu yamna phuba horakhi nupa adunadi aibu karigidamakta phuribano haiduna hangjaduna lerami aduga matang asida aikhoina khanglebasi nupa ase mathanta lakpati natte mahakki marupsing mafam aduda lai amadi Bobby bu thina phuba horakre adungai Bobby ki marupsing mapanda mahapu ngaiduna leibani adubu khonjel khara tabadagi mahakki marupsing adusu mafam aduda changai amusung guna sing aduga phunaba horakhi madudagi makhoina Bobby bu mafam adudagi kanduna pukre madugi matungda Bobby wakal lungaitana lei amusung mafam adudagi mamanaba sing aduda mapan thoga haduna tholakhi ma PCO phone put amagi manakta lakhi amadi kanagumba amada phone tawge haina honarami adubu call adu connect tawdri Bobby si frustration yamna wangba level amada laikre asaw amadi awabana ma phone put ki glass adu pinna thintatkhi ma ki makhutagi e tholei adubu e tabataragasu khutna maduna phone gi receiver adu amulokhali phone adudi dead oikrabani tawbudo madu ma masamangnadi khangamde ma ki marup singna Bobby bu kawkhi marup aman hare Lily amuhan halalroi Comrade mahapu kawthokro wafam adu taruba matamda somna kanda Bobby su wakal yamna noaite ma mamanaba singa adu kaloinana mafam adurigi chatki sinna sidagi khangwa ngamle madudi ekhoina Bobby gi thamoi asi asuk thina kairibasi Lily hariba nupi sigi haktaktagini adubu Lily sikanano amadi Bobby asi karigi asumna asuk wana leribano masigi phibam masida kamdong lakhibano masigi pagum thibagi damak ekhoina sahi mangagi mamangda amu movie se hangana yenasi Kakinada sahargi college ama mafam asida Bobby asi student union gi leader ama oirami ma asi yamna sawba hot headed oiba amadi kiba khangdaba nupa macha amani aranba thabakki mayokta mahak matam pungnamakta khonjel thokna mahak laukhi amusung mungnarami college ki strike ama chathari student singna protest tawri maramdi university da sendal lambi gi type da college ki fee asi hengakre masina maram oraga student ama haibidi Anita suicide attempt tawkre ma hospital admit tawle Bobby na hospital gi mamangda mahaki marup singa loinana dharna phamli aduga makhoina lawri justice must be done long live student union haina tawbudu mafam aduda Bobby gi marup ama laktuna lona Bobby gi manada hele Bobby Anita na suicide attempt tawri bado fee sangat painate magi family issue khara leibagi maramnani wafam asi tawa matamda Bobby yamna sawle ma khudakta Anita gi bed manakta chali amadi mahapu sawng saiba hawle nangna kari sumna tawripano nangi asugumba lichat asina asugumba thabak tawbasina aikhoi student chani mukti notice board ta aikhoi gi mingalu thetuna laikrene aduga aikhoi bu rastika tawni haduna sohale madura nangsu yawlibani nangna sumna tawripsina karigi madigi mafam aduda police inspector amadi college adugi principal adulai aduga mafam aduda compromise tawna honarami principal no wasaktuna harakle basina ada hafta asida nakhoina fees handau haibdo handaragi haidun harakhi masita abda Bobby amadi mahaki union gi marup sing adu yam harawre makhoi gi muknabasi mai pakle Bobby gi rebel oibagi mong amasong kanaguma misak amaga muknalingbagi mong asi mahaki mapu makineni Suryam haribano pasire lakhibni
ꯑꯗꯨꯒ ꯃꯀꯤꯅꯦꯅꯤ ꯁꯨꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯁ ꯐ꯭रीडम ꯐꯥꯏꯇꯔ ꯑꯃꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯛꯀꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯍꯥꯛ ꯃꯨꯛꯅꯗꯨꯅ ꯂꯥꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯗꯤꯅꯔ ꯇꯦꯕꯜ ꯑꯗꯨꯗ ꯕꯣꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯍꯥꯏ ꯌꯦꯡꯉꯨ ꯅꯪꯒꯤ ꯅꯄꯨꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯔꯤꯚꯣꯂꯨꯁꯟ ꯀꯌꯥ ꯑꯃꯔꯣꯝ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯤꯡꯇꯝ ꯂꯥꯟꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯕꯅꯤ ꯊꯧꯅꯥ ꯐꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯃꯥꯡꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯃꯤ ꯈꯠꯅ ꯆꯩꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗꯒꯤ ꯃꯥꯡꯈꯤꯒꯗꯧꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯃꯛꯇꯕ ꯀꯌꯥ ꯑꯃꯔꯣꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯕꯣꯕꯤꯗꯨꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈꯤ ꯕꯣꯕꯤꯅ ꯄꯥꯝꯖꯕꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯄ ꯑꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯅꯤꯇꯥ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯊꯨꯞ ꯀꯤꯔꯨ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯕꯣꯕꯤꯗ ꯑꯆꯨꯝꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯏ ꯃꯥꯅ ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯅ ꯁꯨꯁꯥꯏꯗ ꯑꯦꯇꯦꯝ ꯇꯧꯔꯨꯔꯤꯕꯗꯨꯗꯤ ꯑꯩ ꯐꯤꯁ ꯍꯦꯟꯒꯠꯄꯒꯤꯗꯃꯛꯇ ꯅꯠꯇꯦ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯔꯝꯗꯒꯤꯅꯤ ꯕꯨꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯁꯤꯅ ꯑꯅꯤꯇꯥꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯔꯥꯁ ꯇꯧꯔꯛꯄꯅꯤ ꯕꯣꯕꯤꯅ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯛꯏ ꯃꯍꯥꯛ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯤꯕ ꯃꯦꯂꯥ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯕꯣꯕꯤꯅ ꯑꯍꯥꯟꯕꯗ ꯍꯥꯏ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯈꯟꯅ ꯆꯩꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯅꯤꯇꯥꯒꯤ ꯃꯔꯝꯗ ꯑꯊꯤꯕ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕ ꯍꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯥꯛꯏ ꯄꯨꯂꯤꯁ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯕꯨꯂꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯐꯥꯒꯦꯗ꯭ꯔꯦ ꯍꯥꯏꯗꯗꯨꯅ ꯕꯣꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯂꯣꯀꯞꯇ ꯅꯝꯁꯤꯜꯂꯝꯃꯤ ꯃꯔꯝꯗꯤ ꯕꯨꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯗꯨꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯣꯏꯔꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯕꯨꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯨꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯈꯨꯗꯣꯡꯊꯤꯔꯛꯄ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯕꯂꯤꯀꯥ ꯕꯀ꯭ꯔꯥ ꯍꯥꯏꯕꯗꯤ ꯕꯂꯤꯒꯤ ꯍꯥꯃꯦꯡ ꯊꯤꯔꯗꯨꯅ ꯕꯣꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯕꯣꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯅ ꯑꯅꯤꯇꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇ ꯍꯔꯥꯁ ꯇꯧꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯨꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯀꯔꯤꯝꯇ ꯇꯥꯕꯤꯈꯤꯗꯦ ꯃꯗꯨꯅ ꯕꯣꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯑꯥꯏꯟ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯀꯞꯇ ꯅꯝꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯔꯞ ꯑꯣꯏꯔꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃꯅ ꯕꯣꯕꯤꯒꯤ ꯃꯃꯥꯟꯅꯕꯕꯨ ꯀꯧꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10,000 ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯊꯥꯗꯣꯛꯈꯤꯅꯕ ꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯣꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯗꯤ ꯐꯔꯛ ꯇꯥꯔꯒꯅꯤ ꯍꯥꯏꯕꯗꯤ ꯂꯣꯀꯞꯇ ꯁꯨꯝ ꯂꯩꯕꯁꯤ ꯐꯔꯛ ꯇꯥꯔꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯣꯕꯤ ꯑꯁꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯂꯣꯀꯞꯇꯒꯤ ꯊꯥꯗꯣꯔꯛꯂꯦ ꯕꯣꯕꯤꯁꯨ ꯃꯍꯥꯛꯀꯤ ꯕꯥꯏꯛꯇ ꯃꯃꯥꯟꯅꯕꯒ ꯂꯣꯏꯅꯅ ꯇꯣꯡꯗꯨꯅ ꯍꯜꯂꯛꯂꯤ ꯑꯍꯤꯡ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯔꯥ ꯕꯦꯔꯥ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯝꯕꯤꯗ ꯍꯥꯏꯋꯦꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯏ ꯑꯃꯁꯨꯡ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯩ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯝꯕꯤ ꯀ꯭ꯔꯣꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯁꯨ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯀ꯭ꯔꯣꯁ ꯇꯧꯔꯛꯈꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯄꯔꯅꯥ ꯗꯦꯕꯤ ꯑꯦꯂꯤꯌꯥꯁ ꯂꯤꯂꯤ ꯍꯥꯏꯕꯗꯤ ꯔꯁꯃꯤꯀꯥ ꯃꯟꯗꯥꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁꯛꯂꯣꯟ ꯂꯧꯔꯤ ꯕꯣꯕꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯕꯥꯏꯛ ꯑꯗꯨꯒꯤ ꯕꯦꯂꯦꯟꯁ ꯑꯗꯨ ꯃꯥꯡꯈꯤꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯑꯦ ꯃꯁꯥ ꯃꯊꯟꯇ ꯇꯨꯁꯤꯟꯖꯔꯦ ꯑꯍꯤꯡꯗꯒꯤ ꯅꯝꯁꯤꯟꯗꯨꯅ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯅ ꯐꯨꯗꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯕꯣꯕꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯃꯤꯠ ꯎꯗꯕ꯭ꯔꯣ ꯅꯪꯕꯣ ꯂꯝꯕꯤ ꯃꯌꯥꯏꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕ ꯍꯥꯏ ꯅꯀꯣꯛ ꯌꯥꯎꯗꯕ꯭ꯔꯥ ꯅꯪ ꯂꯤꯂꯤꯁꯨ ꯈꯔ ꯀꯤꯖꯅ ꯃꯍꯥꯛ ꯌꯥꯝꯅ ꯕꯦꯕꯥꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯁꯣꯔꯤ ꯑꯩꯉꯣꯟꯗ ꯐꯥꯁꯠ ꯑꯦꯗꯀꯤ ꯍꯤꯗꯥꯛ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯕꯦꯟꯗꯦꯖꯁꯨ ꯌꯥꯎꯔꯤ ꯅꯪꯉꯣꯟꯗ ꯕꯦꯟꯗꯦꯖ ꯌꯦꯠꯄꯤꯒꯦ ꯕꯣꯕꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯒꯤ ꯑꯣꯚꯔ ꯑꯦꯛꯇꯤꯡꯅꯗꯣ ꯌꯦꯡꯅꯤꯡꯗꯦ ꯅꯪꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤꯅꯦ ꯂꯝꯕꯤꯗ ꯐꯣꯟ ꯄꯥꯏꯗꯨꯅ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯅꯅꯦ ꯅꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯦ ꯖꯦꯜꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅ ꯐꯕꯅꯤ ꯑꯩꯒꯤ ꯕꯥꯏꯛꯀꯤ ꯍꯦꯗꯂꯥꯏꯠ ꯑꯁꯤꯁꯨ ꯀꯥꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯄꯩꯁꯥ ꯄꯨꯊꯣꯔꯛꯎ ꯕꯣꯕꯤ ꯁꯥꯎꯗꯨꯅ ꯂꯤꯂꯤꯒꯤ ꯄꯔꯁ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯧꯏ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯁꯦꯚ ꯑꯣꯏ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯁꯤꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯍꯤꯁꯥꯞ ꯇꯧꯅꯔꯁꯤ ꯑꯂꯦꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯗꯣꯛꯄꯤꯒꯦ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯣꯕꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯣꯕꯤꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯟꯇꯤ ꯖꯌꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯛꯏ ꯕꯣꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯌꯨꯛꯇ ꯊꯦꯡꯅꯈꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯟꯇꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
Hey, nang mahak sibu khangdabro, magasi Lilini, Zayagi Kazindunine, Magasichu Zayagi Homo Yawala livni. Magase angang game matamda, nang na mawanda, Hino pigeon the Vitamata Uda Kaga Hino happy kibdo, Nambu Kaura bro. Makoi Ali si angang game matamda puna sanamina pani, Adubo Hojik teacher Pumatamacida Makoi, Sakangadre. Lilisu Kudak complaint away, Ayukta Aina Bastagi, Kumtarapumatamada Gunda, Mana Igi, Pashalo in the moon bikre. Wafam Singasi, Bobina Tarapumatamda. Mangwala namtalak ladra khaludna mahagana pakalami mahala lona lili the ingitodana masi wafamasi puthorokanu hadun hare bobina mahake anti durhare anti masigi damakta nang wakal ninga naranuse wafamasi leiba gunda singasi aigalwina khane ai makhoi manakta chalaga mahake paisa du loroklage madura anti dunasu phare phare lolo hadun hare madura lilila phathaladun hare levasi asu narakani naliga dobu naraltiba ai Gunda Singado Ayaw Lebatagadi, Karambo Gundana and one day Pishalo Kibno Habido Nankanga Rahadun Hare, Wafam Tarbo Matamda, Anti so Lilibu Purnusalo Hadun Haraki, Asum Totana Makwani, Galito Watana, Gunda do Butivalali, Lilisu Bubina Bike Todana, Tondu Lapo Matamda, Mahaso Kitang, Ponglap Todranaki, Havidi, Sakitan Takalagalaki. Makoi, Mapama Madakami, Aduka Dukana Dudagi, Chocolate Amaleraga, Mala, Lili the Pirami, Aduka Si, Chocolate se, Nangibashan Living Hadun Haraki. Lilina Mangona Hangi, Nara the Peter Swam the Kanava Hori Pasibo, Ikai Bagam the Powder Bro. Aduga, I want the sorry how happy dene. Mother Bobinere, I don't give a shallow buggy the mug, Ikai I can tell it. I Pashayam Arjun in the car way buggy the mug the lobony. Aduga Masida in a wonder, sorry happy so to in the car with it. Matang in the night quite over funny passy. Lohombugi Yumaduda, Pumla mug, pull up lady. Zaya, Habidi, Lili cousins who yam well up no passing at the so, Imumanung sing at the so, Mafam Mother Lally. Mafam Madura Bobby Sulale, Bobby La Pomata Madura Lilithole, Adogamo the Lagna Duna Hadalivasi, Mamangi Matamda Nangna, Zayada Nusinu Shiba, Love Letter Gamarum, Ikiachbo, Chumra Hadunare, Wafamutar Pomatamda, Zayana Mongona Chayaduna. Salo, Laipar so Haduna Mahaputan Salami, Bobisu Wapamasitar Pomatamda Mahakam, Ikai Jaramle, Aduga Maha Mafamadudagi, Domina Tokre, Numidagi Matamda, Bobibu Mahaki Mamana, Makoi Antigi Memda, Asata Karatil Suhadun Tarami, Madudagi Mahaso. Jayagi Malata Changai. Jayagi Malata Changapa Matamda Mafam Maduda, Lilisu Pandra Diramli. Bobby Amasung Liligi, Marakta Hauti, Yam Angakpa connection, Amadi Samlakpa Horokle. Lili Amasung Zaya Puna Pamina Duna Diligi Matamaduda. Zayana Lili the Heraklevasi. Aquagina Bobby said, Yam talented Evany, Markti, Minusisu Yam Saubani Aduga, Setting Su Ibiam the Haveni Hadun Heraki. Aduga Aquagi Lili Sisu, Setting Yam the Pamsapani Hadun Heri. Setting up the Tironi Haduna Mahana, Bobby the Heraki. Maduda Bobby so, Ma Hictopangam Dratuna, setting up a tina by the Mata Sam Saki. Bobby seem upon the young Ruba Matam the day, Mahagasi, Asauba, Amazon, Mingo the Kanachan in Bagi, Wakalo Chemamali. Adu Mahaki Masamanunga, Mahaki Tamoy the Yam Ingba, Nupama Chamani. Madagadi, Bobby Sumhaki is heading at the Parakle. Tagi Mangal Sumut Kigani, Salam Balerang Sukan Kigani, Adubo. I quay Angang winning a gay, Marup Mapang Oibado, Amuhana Halaroy. Masi. Kaubusu Sungam Gamlaroi, Agi Marup, dear Comrade Hydro Wari Solution Key. Bobby is heading to Tarabo Matamda, Mapamadur Deriva, Mipum Kudemak, Ruin Nonganami. Adubo, Todo Osidagidi, Lilila Sukaragle, Matudi, Bobby Haribanopasi, Gunda Matinate, Market Hamoisi Yamashiangi. Lilina, Comrade Harris Bukarino Hydra Kaning Latuna Mahaso, Bobby Mamdala Latuna, Bobby Mamalahangi, Madura Bobby Mamana, Ipu the Hanguso Hadana, Mahapo, Mapugi Malat Tajalami. Mapuda Comrade Harris Karino Hadun Hanki, Madura Mapu Duna Yamna Luva Pakuma Piri, Nangi Hakidamak Nangna, Mugnagadamni, Mugnaba Matamaduda, Akiba Amusung Nangu, Namtana Bakamarum Honarakani, Madupumnamuk, Tenaduna Sunang, Junction Gadavni, Kongset Asida, Nangi Hek, Aroibas for a Duluidri Pawa, Nang Lepton Legadamni, Aduga, Matang Asida Nangi the Magda Pamom Timina Vida Magda, Misakamatolakani, Mahana, Sidri Pawa Nangi the Magda Pamom Tingani. Madubuni, Comrade Haribasi Hadun Haraki, Aduga Dialogasi, movie Sigidi Tawaili. Madigi Cinema than a coin over Fanlivasi, Bobby so, Street Havidi Makwagi, Yumadu Manata, Mamanabasing Aduga Kirkis Hanarami, Maduda, Mafam Madura Lila Tuna Masu Yawi Hadun Haraki, Adu Mamanabasing Adunadi, Mahana Sanabo Matan Sokani Haduna Pakacharami, Aduga, Yawbayar Hadun Haraki, Madura Lila, Anti the Hydrologi Haduna, Mango the Kihara Padigidi, Bobby Su Sanapadu Yaholami. Madagidi Matangi Numita, Makogi Legagi Lampag Amada, cricket Messamatoramle, Aduga, Bobby Amasung Mahakiti, Maduga Luna Renana, Atopati Mamuga, Sanadura Lemli, Aduga Makoilo Polishing Mangagi, Betting Tongarami,
ꯃꯦꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯦꯁ ꯑꯃ ꯑꯣꯏ ꯑꯗꯨꯒ ꯃꯦꯁ ꯑꯁꯤ ꯌꯥꯝꯅ ꯂꯨꯁꯜꯂꯛꯄ ꯐꯤꯚꯝ ꯑꯗꯨ ꯑꯣꯏꯔꯛꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯏꯔꯣꯏꯔꯣꯏꯕ ꯕꯦꯠꯁꯃꯦꯟ ꯑꯗꯨ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯕꯣꯕꯤꯒꯤ ꯇꯤꯝꯅ ꯃꯦꯁ ꯑꯁꯤ ꯃꯥꯏꯊꯤꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯕꯅꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤ ꯂꯥꯛꯏ ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯦ ꯕꯣꯕꯤ ꯅꯪꯒꯤ ꯃꯍꯨꯠꯇ ꯑꯩ ꯁꯥꯟꯅꯔꯒꯦ ꯃꯈꯣꯏꯒꯤ ꯂꯥꯁ ꯕꯦꯠꯁꯃꯦꯟ ꯑꯗꯨꯁꯨ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯕꯣꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯇꯤꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯌꯥꯗꯕꯅꯤ ꯃꯐꯝ ꯑꯗꯨ ꯂꯤꯂꯤꯁꯨ ꯃꯍꯥꯛ ꯃꯍꯨꯠ ꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯂꯩ ꯃꯗꯨꯗ ꯕꯣꯕꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗ ꯁꯥꯟꯅꯕ ꯀ꯭ꯔꯤꯀꯦꯠ ꯑꯗꯨ ꯅꯠꯇꯦꯅꯦ ꯃꯁꯤ ꯌꯥꯝꯅ ꯀꯟꯕ ꯍꯥꯔꯗ ꯇꯦꯅꯤꯁ ꯕꯣꯜꯅ ꯁꯥꯟꯅꯒꯗꯕꯅꯤ ꯁꯣꯛꯀꯅꯤ ꯅꯨꯄꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯦꯆ ꯑꯁꯤ ꯀꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 6 ꯕꯣꯜꯗ ꯔꯟ 19ꯅꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯁꯤ ꯑꯣꯄꯣꯖꯤꯁꯟ ꯇꯤꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯥꯟꯅꯍꯜꯂꯣꯅꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯥꯎꯠ ꯇꯧꯍꯜꯂꯣꯏꯗ ꯔꯟ ꯑꯃ ꯐꯥꯎꯕ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯒꯦ ꯕꯣꯕꯤꯅꯗꯤ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯤꯂꯤꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛ ꯃꯦꯆ ꯑꯗꯨ ꯁꯥꯟꯅꯕ ꯇꯥꯈꯤ ꯃꯗꯨꯗꯒꯤꯗꯤ ꯂꯤꯂꯤꯒꯤ ꯃꯈꯨꯠꯇ ꯕꯦꯠ ꯑꯗꯨ ꯄꯥꯏꯍꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯤꯆ ꯑꯗꯨꯗ ꯕꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯦꯞꯇꯨꯅ ꯕꯣꯜ ꯑꯗꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯕꯣꯂꯔꯁꯨ ꯕꯣꯜ ꯂꯪꯉꯛꯏ ꯑꯗꯨꯕꯨ ꯕꯨꯝ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯂꯤꯂꯤꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ 6 ꯌꯩꯕ ꯍꯧꯔꯛꯂꯦ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯊꯪꯒꯤ ꯕꯣꯜꯗꯅ ꯃꯍꯥꯛꯅ 4 ꯌꯩꯕ ꯍꯧꯔꯛꯈꯤ ꯃꯊꯪ 4 ꯑꯁꯤ ꯃꯍꯥꯛꯅ ꯌꯩꯈꯠꯂꯛꯄꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯦꯆ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯂꯤꯂꯤꯗ ꯍꯪꯉꯤ ꯅꯪꯅ ꯑꯁꯨꯛ ꯊꯧꯅꯥ ꯐꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀ꯭ꯔꯤꯀꯦꯠ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯇꯝꯂꯛꯄꯅꯣ ꯂꯤꯂꯤꯅ ꯅꯣꯡꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯄ꯭ꯂꯦꯌꯔ ꯑꯃꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯗꯤ ꯄꯨꯔꯥ ꯁꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯁꯪꯁꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜꯐꯤ ꯀꯥꯞꯃꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯕꯣꯕꯤꯅ ꯂꯤꯂꯤ ꯑꯁꯤ ꯅꯨꯡꯁꯤꯔꯛꯄ ꯍꯧꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯕꯣꯕꯤꯅ ꯆꯦꯞꯊ ꯂꯤꯂꯤꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯕꯒꯤ ꯏꯅꯣꯠ ꯑꯃ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯕꯣꯕꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯗꯤ ꯑꯁꯥꯎꯕꯒꯤ ꯅꯦꯆꯔ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐ꯭ꯔꯪ ꯀꯥꯗꯨꯅ ꯂꯩꯔꯤ ꯅꯣꯡꯃ ꯀꯣꯂꯦꯖꯀꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤꯗꯃꯛ ꯕꯤꯅꯤ ꯍꯥꯏꯕꯗꯤ ꯕꯨꯂꯤꯒꯤ ꯌꯥꯝꯅ ꯀꯔꯞ ꯑꯣꯏꯔꯕ ꯁ꯭ꯇꯨꯗꯦꯟꯠ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯗꯨ ꯕꯣꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥ ꯕꯣꯕꯤꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯀꯤꯕ ꯄꯤꯔꯤ ꯑꯗꯨꯕꯨ ꯕꯣꯕꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯂꯤꯂꯤꯒꯤ ꯃꯥꯏꯊꯣꯡ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯐꯨꯅ ꯆꯩꯅꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯤꯅ ꯎꯔꯨꯕ ꯃꯇꯝꯗ ꯂꯤꯂꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄꯗꯤ ꯑꯣꯏꯔꯦ ꯕꯣꯕꯤ ꯃꯈꯣꯏꯅꯤ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯑꯩꯒꯤ ꯏꯕꯨꯡ ꯕꯤꯅꯣꯗ ꯑꯗꯨꯁꯨ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯣꯕꯤꯗ ꯇꯝꯖꯔꯝꯃꯤ ꯕꯣꯕꯤꯁꯨ ꯈꯪꯉꯤ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯃ ꯅꯧꯅ ꯁꯦꯝꯒꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯄꯨꯝꯅꯃꯛ ꯖꯒꯣꯏ ꯁꯥꯗꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯕꯣꯕꯤ ꯑꯃꯗꯤ ꯂꯤꯂꯤ ꯃꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯂꯤꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯕꯣꯕꯤꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ ꯕꯣꯕꯤ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯣꯡꯃ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯏꯕꯨꯡ ꯕꯤꯅꯣꯗ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯅꯪꯒꯨꯝꯕ ꯀꯣꯂꯦꯖꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯂꯤꯗꯔ ꯑꯃ ꯐꯥꯏꯇꯔ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯄ꯭ꯔꯣꯇꯦꯁ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ ꯑꯃꯗꯤ ꯃꯨꯛꯅꯕ ꯀꯌꯥ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯌꯥꯎꯈꯤ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯃꯌꯥꯝ ꯃꯨꯛꯅꯕ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯈꯤ ꯃꯗꯨꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯅꯤ ꯌꯦꯡꯉꯨ ꯕꯣꯕꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯊꯦꯡꯅꯒꯗꯕꯁꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯀꯌꯥ ꯃꯔꯨꯝꯁꯤꯅ ꯑꯩꯈꯣꯏꯗ ꯑꯃꯥꯡꯕ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯤꯒꯨꯝꯕ ꯂꯥꯟꯊꯦꯡꯅꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯀꯤ ꯕꯣꯕꯤꯁꯨ ꯂꯤꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯐꯤꯂꯤꯡꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯣꯕꯤꯅ ꯍꯥꯏꯔꯛꯏ ꯂꯤꯂꯤ I love you ꯑꯩ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯤꯂꯤꯒꯤ ꯔꯤꯑꯦꯛꯁꯟ ꯑꯗꯨ ꯕꯣꯕꯤꯅ ꯈꯟꯖꯔꯝꯕ ꯑꯗꯨꯒꯨꯝꯅꯗꯤ ꯑꯣꯏꯗ꯭ꯔꯦ ꯂꯤꯂꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛ ꯈꯣꯡꯐꯝ ꯈꯔ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯕꯣꯕꯤ ꯅꯪ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯔꯛꯂꯤꯕꯁꯤꯅ ꯀꯃꯥꯏꯅꯅꯣ ꯕꯣꯕꯤ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯑꯦꯇ꯭ꯔꯦꯛꯁꯟꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯀꯖꯤꯟ ꯖꯌꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯈꯤꯕ ꯃꯇꯝꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯈꯤ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯦꯇ꯭ꯔꯦꯛ ꯑꯣꯏꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯖꯌꯥ ꯐꯪꯍꯧꯗ꯭ꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯍꯟꯈ꯭ꯔꯒꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯑꯁꯤ ꯈꯦꯠꯅꯩ ꯕꯣꯕꯤ ꯄ꯭ꯂꯤꯖ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯔꯣ ꯂꯤꯂꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯞꯂꯤ ꯆꯠꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯇ꯭ꯔꯦꯟꯗ ꯐꯝꯗꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯇꯝꯅ ꯆꯠꯈ꯭ꯔꯦ
ꯂꯤꯂꯤꯅ ꯃꯐꯝ ꯑꯗꯨꯗꯩ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯕꯣꯕꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯃꯠꯇꯗ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀ꯭ꯂꯥꯁꯇ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯣꯜꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯃ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯆꯤꯇꯤꯡ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯁꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞꯇꯨ ꯐꯥꯎꯕ ꯂꯧꯊꯣꯛꯗꯨꯅ ꯆꯦꯛ ꯇꯧꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯑꯗꯨ ꯍꯤ ꯁꯥꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯩꯈꯥ ꯊꯥꯈꯤꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯔꯤꯕꯁꯤ ꯂꯤꯂꯤꯒꯤ ꯃꯥꯏꯊꯣꯡꯇꯅꯤ꯫ ꯕꯣꯕꯤꯅ ꯗꯤꯁꯥꯏꯗ ꯇꯧꯔꯦ ꯃꯗꯨꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯕꯁꯤ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯃꯗ ꯅꯣꯡ ꯃꯔꯛꯇ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯁꯥ ꯑꯗꯨ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯨꯅ ꯀꯥꯀꯤꯅꯥꯒꯥꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯅꯣꯡꯁꯨ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯄꯟꯊꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯣꯠꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯌꯧꯔꯛꯈꯤ꯫ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯀ꯭ꯔꯤꯀꯦꯠ ꯁ꯭ꯇꯦꯗꯤꯌꯝ ꯌꯧꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯂꯤꯂꯤꯅ ꯕꯣꯕꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯂꯥꯞꯅ ꯑꯃꯗꯤ ꯃꯁꯥꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯕꯣꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯑꯁꯨꯛ ꯂꯥꯞꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯅꯪ ꯑꯁꯤꯕꯨ ꯅꯀꯣꯛ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯕꯣ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯣꯕꯤꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣꯅ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯩꯒꯤꯗꯤꯅꯦ ꯅꯪ ꯑꯁꯤꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯗꯨꯅꯤ꯫ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯅ ꯈꯟꯖꯈꯤ ꯃꯗꯨꯗꯤ ꯑꯩꯅ ꯃꯁꯤꯒꯤ ꯐꯤꯂꯤꯡꯁꯤꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩ ꯁꯣꯔ ꯍꯣꯟꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ." ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯔꯨꯕꯤꯅꯥꯁꯨ ꯂꯩ꯫ ꯔꯨꯕꯤꯅꯥꯅ ꯅꯣꯛꯅ ꯍꯥꯏꯔꯛꯏ, "ꯂꯤꯂꯤꯁꯤ ꯀꯥꯀꯤꯅꯥꯀꯥꯗꯒꯤ ꯍꯜꯂꯛꯄꯗꯒꯤꯅꯦ ꯕꯣꯕꯤ ꯅꯪꯒꯤ ꯋꯥꯔꯤꯇꯅꯤ ꯃꯍꯥꯛꯅ ꯁꯥꯔꯤꯕꯁꯤ." ꯂꯤꯂꯤꯁꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯤꯕ ꯐꯤꯂꯤꯡ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯖꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯂꯤꯂꯤꯅ ꯍꯥꯏꯔꯛꯏ, "ꯕꯣꯕꯤ ꯑꯩ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨꯡ ꯌꯥꯝꯅ ꯁꯥꯎꯒꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯕꯨꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯅꯪꯕꯨ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯅꯪꯒ ꯈꯠꯅ ꯆꯩꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯕꯣꯕꯤꯁꯨ ꯂꯤꯂꯤꯒꯤ ꯃꯃꯤꯠꯇ ꯌꯦꯡꯉꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏ, "ꯂꯤꯂꯤ ꯅꯪꯒꯤ ꯀ꯭ꯔꯤꯀꯦꯠꯀꯤ ꯃꯪꯂꯥꯟ ꯑꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯋꯥꯡꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯣꯡꯃ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯀ꯭ꯔꯤꯀꯦꯠꯇꯒꯤ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛ ꯅꯪꯉꯣꯟꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯒꯅꯤ꯫ ꯑꯩ ꯑꯇꯩꯒꯨꯝꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯒꯗꯕ ꯅꯠꯇꯦ꯫ Let me be your comrade. ꯑꯩ ꯑꯁꯦ ꯅꯪꯒꯤ comrade ꯑꯣꯏꯍꯟꯕꯤꯌꯨ." ꯂꯤꯂꯤꯁꯨ ꯀꯞꯄꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯌꯥꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯐꯦꯁ ꯑꯃ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯨꯂꯞ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯏꯝ ꯑꯃ ꯁ꯭ꯄꯦꯟ ꯇꯧꯃꯤꯟꯅꯔꯦ꯫ ꯕꯣꯕꯤꯁꯨ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯐꯣꯟꯗ ꯑꯗꯨꯃꯛ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯤꯊꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯤꯂꯤꯁꯨ ꯃꯍꯥꯛ ꯁꯨꯇꯤ ꯐꯪꯂꯗꯨꯅ ꯕꯣꯕꯤꯒ ꯎꯅꯅꯕ ꯃꯍꯥꯛꯀꯤ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯃꯨꯚꯤ ꯑꯁꯤꯗ ꯇꯦꯟꯁꯟ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯍꯤꯡ ꯑꯃ ꯕꯣꯕꯤ ꯑꯃꯗꯤ ꯂꯤꯂꯤ ꯑꯏꯪꯕ ꯃꯐꯝ ꯑꯃꯗ ꯃꯊꯟꯇ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯔꯤꯉꯩꯗ ꯕꯣꯕꯤꯒꯤ ꯐꯣꯟꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯑꯅꯤꯇꯥꯒ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯕꯤꯅꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯔꯞ ꯑꯣꯏꯔꯕ ꯁ꯭ꯇꯨꯗꯦꯟꯠ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯈꯠꯅ ꯍꯧꯔꯛꯄꯗꯒꯤꯅꯤ꯫ ꯃꯔꯨꯞ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯤꯅꯦꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯕꯣꯕꯤ ꯏ ꯌꯥꯝꯅ ꯀꯥꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯕꯣꯕꯤꯗꯤ ꯌꯨꯅꯤꯌꯟ ꯂꯤꯗꯔ ꯑꯃꯁꯨꯡ ꯀꯣꯃꯔꯦꯗ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯁꯤꯕꯒꯤ ꯃꯌꯥꯗ ꯂꯪꯊꯣꯛꯄꯗꯨ ꯉꯝꯗꯦ꯫ ꯃꯍꯥꯛ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯕ꯭ꯔꯨꯇꯦꯜ ꯑꯣꯏꯕ ꯒꯦꯡ ꯋꯥꯔ ꯑꯃ ꯆꯠꯊꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯏꯍꯤꯡ ꯁꯥꯔꯦ꯫ ꯕꯣꯕꯤꯅ ꯕꯤꯅꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯦ꯫ ꯐꯨꯔꯤꯕꯁꯤꯗ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯕꯣꯕꯤꯅ ꯇꯝꯊꯤꯅ ꯐꯨꯕꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯨꯂꯤ ꯂꯥꯛꯏ꯫ ꯕꯨꯂꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯕꯣꯕꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯐꯨꯔꯁꯦ ꯍꯥꯏꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯚꯣꯠ ꯃꯌꯥꯅꯤ ꯌꯥꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯣꯛꯄ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯨꯂꯤ ꯁꯥꯎꯕꯅ ꯈꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯗꯨꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯕꯣꯕꯤꯕꯨ ꯐꯨꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯕꯣꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯤꯅꯗꯤ ꯕꯨꯂꯤꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯐꯨꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯨꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯕꯣꯕꯤꯕꯨ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯕꯣꯕꯤꯕꯨ ꯕꯨꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯨꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤ ꯂꯥꯛꯈꯤ꯫
लीना महापु कनब होना चकी अदुबो बोबी तमथीना फुबीबना मरम ओरदना महापु हॉस्पिटलाइज तौबा ताखी लिलीसु बोबीगा उननबैदमता महा हॉस्पिटल लाई मा मफम अदुदा यामना कपलामे लिलीसु थवाय यामना नंगाइरमदे मा मफम अदुदा तुमिना दुमक लेरमे लिलीना अरोइबोइना बोबीगी माइकैदा यंगी अमदी मपीदु तैथोलदना माला बोबीदा अरोइबा वाही कंडीशन अमा थमी मदुदी आइना नंगोना हाइखिबनी बोबी आइना फाइट सिंग असि पिजै ngasi nang phireba ma lawba tai nangi damak kanana hena maruoi nangi asawbasine hena maruoi bra natragana aina hena maruoi bra asikumba asawba karisu kanadaba munaba sina thohon duriba se ama ama ngaktani nang normal oiba punsi mahing amada hingba pamda bra haiduna hakki nang ai pamra natragana miga khanaduna leiba pamra nangla pamli basibu asawba sira natragana ai bra bobi hoji mahake ideology dura leptuna lei माना खली मदुदी ngasi aina injustice oriba sida wakal se na thaiduna sakhiba taragadi ai samksi pangdabni haiduna maha masama khanjarami bobina lili dare lili ai marup sing mafam maduda sige tawre ai kamaina makoi ba thadokani nang ai ngona pamliba ahongba se ai nature sinate ai comrade amani ai mawong asidi aran bagi mayokta mungnabani ai asawba sidi thadokpa ngamloi nangna masi asuk thina नुवाइतब तारगति फरे नंग चतखिबा यारनी वाइसिंग असि ताबदा लिलीगी थमोय असि पुबा थामा ngamdana kai बाहायबदो ओइक्रे महाल खनख्रे मदुदी बोबीगी दमक महाकी सक्तम असि कैदोंगदसु होंदोलोय महाकी नेचर असि होंदोलोय हाबसि खंगे महा मफम मदुदी कप्तना मतम चुपगी ओइना चतख्रे मखोयनी ब्रेकअप तौरे मसी मूवी सिगी ख्वाइदगी नुवाइतब मतंग अदुनी मसिगी मतुंग वारी असि सही अहुंगी मतुंग दलाले बोबी लिली चक्रबा मतुंग द महाना यामना अवाब पुंसी महिंग अबदा लेंद्रो लेरे अदुग महान खनख्रे मदुदी महाकी असौबसिना महापु ख्वाइदगी चावबा असोकपा अवाब पीख्रे महाना महाकी लिलीबु मांगनख्रे हाइबदि चलनख्रे महाकी असौबा अमसंग महाकी थमोइदा चालदेबा मैसागसि नेमथनबा अमदि मसामापु थिजनबैदमक्ता बोबीना फुलना चैनबा मुक्नबा अमदि महाकी ममांगी पुंसीदु मतम चुपगी ओइना थादोख्रे सही अहुम असिदा बोबी ट्रेवलर अमदि साउंड थेरापिस्ट हाइबदि प्रकृति की खोंजल थीबा अमा ओइख्रे अइखोइन उइ बोबी इंग चिकपा निपा अमा ओइख्रे हाइबदि असावबदुबु माक लोइना वांगनख्रे मा हिमालय की चिंगदा तुरेल अमदि वाटरफॉल मनाक्ता फमदुना नेचर की खोंजल सिंग रिकॉर्ड तौइ महाना डिप्रेशन अमदि मेंटल इलनेस लेबा पेशेंट सिंगबु लायंगनबा यामना कन्न होनारी अदुबु सही अहुम असिदा नोंगमता महाना लिलीबु कौथोखेबा नुमिति लेखिदे बोबीगी मकुता डिजिटल वॉइस रेकॉर्डर अमा पाइरी मा नुमित खुदिगी रेकॉर्डर अदुदा लिलीगी दमक महाकी मेसेज रेकॉर्ड तौइ डियर कॉमरेड ngasi मफम असिदा उनतना थनख्रे ai khangi ai nangna haiba yakide adubu ai nangi dमक इसासे पुंगमोन ओंथोंनाबो होनारी सही अहुम अचिकवा थिरुरपा मतुंगदा बोबी महाकी मेडिकल टीम गलोइना प्रोजेक्ट अमा प्रेजेंट तौनबैदमक्ता हैदराबाद के साइक्रेटिक रिसर्च हॉस्पिटल मदलाई मफम मदुना महाना वेटिंग एरिया दा खंगौदना मथक्ता मियंग तारुबो मतमदा जया हाइबदि लिली की कजन अदु लोहोंगलपा मतुंगदा महाकी नुपादुगा लोइनना मफम मदुल लेरंबदु उबा फंगी बोबी याम हराउना मखोय मनाक्ता चंगै अदुगा हंगी नखोयदि मफम सिदा कदौरिबा पुमनमक नुवायना लेरिखो अदुगा लिली दिगा माइ तौरि हौजिक्ति महाक्ति इंडियन नेशनल टीम की जर्सी गा लिलमलानिने बोबी वाली दुताबदा जया अमदि महाकी मपुरोइबदि माइथोंग अदु पुंगोनोन बाहायबदो ओइक्रे जया कपे अमदि बोबीदा नंग करिसु खंगद्रिब्रा बोबी सही अहुंगी ममांगदा महाकी नेशनल टीम की सिलेक्शन तौबम मतमदुदा महाकी यामना फिबम थीबा एक्सीडेंट अमा थोखी महाल मदुगी मतुंगदा क्रिकेट थादोख्रे अदुदगिदि महासु यामना सेवियर ओइबा डिप्रेशन अमदा ट्रॉमा अमदा लेख्रे बोबी महागसे मसिगी मफम असिर लेरिबा साइक्रेटिक वार्ड असिदा था क्या मरुमदगी एमिट तौदुना लेरिबनी बोबीसु मसि ताबा मतमदा मा पुरा कोंगाव हाइबदो ओइरे माकी सोर असि लेपखिबगुम फावी मा अंगावबगुम वार्ड मनुंग अदुदा कोइचा चली गार्ड सिंगा थेंगनबा मतमदसु मा थै थैदुना चली डॉक्टर दा लिली गमता उनजगे हाइदुना हरपा मतमदा लिली की कंडीशन असि यामना क्रिटिकल ओइबना मरम ओइदुना उनबा यारो हाइदुना अथिंगबा पिरमे अदु मा लोना मी लेब्रा हाइदुना चेक तौरमे अदुगा मा लिली कादुरा तुमिना चंखी वार्ड मनुंगी फिबम अदु उरुबा मतमदा बोबी की थमोयदुदि पुंगपाय काय भाइबदोरे लिलीना असु कॉन्फिडेंस का लोइना शिक्षर याइखिबनी ग्राउंड की प्राइड ओरमबनी ngasi महा हॉस्पिटल की बेता अंगावबी अमगोमला तादुना थौरीना पुंदुना लेरमगी मोंगदु उरुबा मतमदा माते यामंgai डॉक्टर सिंह अदुना महापो ईसीटी इलेक्ट्रोकन्वल्सिव थेरापी हाइब्रिड शॉक थेरापी पीरी लिली याम थिना अवाब चैना खांगली बोबीना महापो कवे अदुगा लिलीना
Bobby uruba matamda mahak mamitagi mapi chintarakhi tawatawa hojik Lily-gi mamita akiba amadi tarang chattuna leibagi mami amasu Bobby-na dumak uri Bobby-na asigumba phibam ase yengduna leiba ngamdre Doctor Changtuna mangonda harakleba ase Lily-gi phibam ase yamna critical oire mak physical amadi mentally pungkai kaiba broken oiba habeda oire nang mafam ase yam thunu chalu haiduna mahakbu mafam adari tanthoraki adu Bobby-na khangi madudi chemical gi hidak sing asina mahakki Lily-bu phan medi ngamlaroi Bobby-na hospital gi staff sing adubu nathairam laga mahakki marup singal loinana Lily-bu mafam adudagi kidnap tawre mahana mahakbu garida hapchiladuna mahakki mamanaba sing adugo loinana Chingi Maikairomda Chatkre, Haibidi Mahana, Lily-bu, Nature-gi tabunungda, lying like Hadra Pudana Sali, Mafamaduda healing processing adu horokle. Bobby-na Lily-gi damak, Mahaki damakda sound therapy project adu apply tawi. Mahana Lily-bu, Paglaba tia waterfall gi khonjel amadi, Santi tana thalaba tampagamada porokhi. Mafamaduda uchegoya khonjel, Chagi khonjel sing tahalami. Tamna Bobby-gi nungsiba, Mahaki patience amadi, Nature-gi Santi dagi Lily-gi Anabaduda ahom kharade lagle Lily housing nok pahorkle amadi normal oirakli matam kharagi matungda Bobby amadi Lily mahaki imung manung haibadi yumda amu halakhe Lily-na mayumda halakpa matam maduda Bobby-na mahaki mayumda tinbirame tawbuda mafam adura Lily-gi mayumda yorokpa matamdadi Lily-gi mapana Bobby-bu nangna somna toribase karigino haidana phuba horke mahaki condition ase nang khangdabra haidana hare tawbuda Lily-gi imung manunggi mising adunadi Bobby-na nangi nasanu pisibu layang laduna paraduna poraklibasi yengu haiduna harakhi mafam maduragi Bobby-bu chalu haiduna mapan tantokrabani adu Bobby mafam aduda number 1 tawge haiduna changakhi matawdu uruba matamda Lily-gi imung manunggi mising adudi momo noktuna lerami asum tawdana Bobby-su makoi imung adu changaktuna asa thak chaminarami amasung wai sanaminarami yumda halakpada pumnamak yamna haraure Lily hawjik Mayam pumna mana normal oina uba fangle. Mak Bobby-gi manakta lai amadi hai. Bobby, nangna aigi damak nangi punsi change tawre. Nangi sawba du thadokre. Ai yamna harawe. Hawjik ai cricket sana ningdre. Ai nanga luhonglaga settle oiningle. Australia natragana mafam amada chalasi. Aduga simple oiba punsi ama himinarurasi. Icham chamba mi amanadi masi taba matamda yamna harawangani adubu. Bobby di mahaki Comrade ni. Bobby-na wapamadu taruba matamda mahak. Suya magyakide mana khangi madudi Lily-gi thawai si mahaki cricket ta yawkhibani ngasi mahana cricket thadongning libase masi maramase santi nati masi maramase yamna chawwa akiba amadi ma karigomba madagi nathaiduna cheningbo soidana oirangmani haidro khanjarami Bobby-na mahapu postawi haibidi mahapu namduna cricket sanagadabni haiduna harakhi ground da mohana chatuna nang practice ama hawgadabni haiduna harakhi adubu Lily masa adu nigli amadi hauna kape Ma phibam amatada stadium da chaningdre tabiriba misingna wari se direct oina atra hande habida mata waro biroi aina wari se masala khara haplaga mayamda tahanjabani taba nungaina bidamakta Bobby su masi karigi da mata no haiduna khanru lerabli madagi nongmadi mahana lamida lapa matamda Rubina habidi Lily-gi marupadu thenarami punna makwaini practice tawminarambani madura Bobby-na maki aromna wari ase khangingbagi da makta yamna langtak na bahabido oikre mak Lily-gi best friend amadi ex-teammate oriba Rubina-bu thiri amadi mahak mafam amada yorokhe aduga mafam adudi Taylor-gi training center amani Taylor-gi training center aduda Rubina-su cricket tokthokduna mafam aduda training lawduna dirambagi mawong adu uruba matamda Bobby yamna ngakre Bobby-na Rubina uruba matamda hare kaino na khoina torise amada hangoi kanom hari aseng mamta kanamtana haidrisa karigino aseng wari do kamai tawolo Lily-na sumna toribisa karigino haidro hakhi Bobby-na Rubina da unsila dunari Rubina mamang chehigi national selection gi matang da kari thokibano Lily-gi accident asena kamaina thokibano amadi cricket pu mahana asuk thina yaningak trip asena karigino Rubina su mamitagi mapira sinthara dunari asumba wari du lirakhe madu taruba matamda somnakanda Bobby-gi kokta prajata bagumna thogle Bobby tournament aduda khoina khwaidagi best oina sanakhe Lily si khwaidagi outstanding player ni haiduna national team gi damakta mahaki maming ase final oikrabani South Zone gi head selector adudi Ramesh Rao oi nupa aduna Lily-bu mahaki kebeda mathanta kauke amasong national selection tawnabugi damakta mahapu documentation kha tawsi haiduna mahaki manata kaukebani national team da karigumba selection pampataragadi ekhoibu compromise taw haiduna hairkhi mahana demand tawki team da
changning bataragadi ma kaluna na tumina gadabani habidi sexual harassment gi thabakaduni Lily masita abada pumki kiwa habido wekre aduga ma wafam adudagi wafam adu ya banga moy haduna tholaki aina tumina lekhide amadi aina mahaki mayokta board BCCI da complaint tawki Ramesh Rauna wari ase khalakpada ma ground gi female washroom da changaki amadi mahana aikhoyani habi Lily amasung aibu washroom da thina phubiki physical assault tawki Lily yamna keke amasung yamna luba phibam amada trauma amada changki madudagidi madugi setan aduna aikhoida pirakhiba threat habidi aikoi cricket career manghangani habadu mahaki wakhalonda habi Lily gi wakhalonda adumak changdra leire aduga tholiba tholosing adudagi ma hijaba amasung penjadabada maram oradra depression amna chakre mahaki beg adu yaladuna tholokpa matamda ma gari gi mamangla chungchinjaduna masa matanda sijanaba honakibani ma kaidonungda cricket sanararoi haduna lepre awabudna thalaba wari singasi bobina tarbo matamda mahaki thamoi du pungkai kai ba habido oikre mahaki mapi du tarake amasung mahaki masamanungda phumdura lakpa sahi ahumgi asawbado mai adu amuk mai chim pokhaira pukumda pungchai chai ba habido oikre bobina hare mahaki minoki damak aina malem pumbagi mayokta mayongna duna mungna duribani mahaki damak aina aigi nature si phawa hondokibani mangonda madugi saramcha chatpaduna aduna tawkiba khangani haiduna mahana singduna leike madikdi mathangi namita bobi amuhana mahaki ariba angry young man gi sakta madulai adubo handaki asawa sidi maram leitana sawa kusawa dunati mahakti hojik justice ki damakta mahak Lily gi damakta mahana sawri bani masu mahaki marup singa duga loinana direct sport association gi officer lalami mafam adugi ga singa dura mahapu thingba matamda mahana namkhaiduna changai amasung baba changsilaktuna Ramesh Rao ki table aduna chongkhaladuna Ramesh Rao bu taptana phudaba horaki masi yamna satisfying oiba amasung yamna brutal oiba mikoba maduni madigi bobina Ramesh Rao dhare nangna kanagumba misak amubu cricket sanahangi natraka sanahalu habsi nangina kotalaibi mohni ne aduga sanahangi haiba taragadi nanga dominadaba yadeba mafam adura leptuna deriba mi amana mafam adu tholiba thodosing adugi video recording loina tawkre bobina Ramesh Rao gi mayokta police station da FIR file ama tawnabagi damukta chali mahana pami madudi Lily sumba pham adura lautuna saramcha chatpa adugi achumba wafam singa do malem mamala puthorakpa sini aduga complaint asisu mahana tawbasini bobina police station aduda Lily bu pudra lakpa si Lily masamati khangjade aduga mafam aduda mahabu poraklibagi maramase mahaki thokiba thodogudugi damakta police ta complaint tawnabai damakta ne haiduna khaluba matamda somlakanda Lily di yamna pakatpa haibdo oikre Lily da FIR do file tawpa matamatuda sign taw aduna haraki maduda Lily taw haiba yakide madura police aduna nakoina mafam asida khoi gi matam mangalibse karigino haiduna hare madura bobi gi mamana basinga dura magase khara pakatpagini tawsani haiduna haraki madura gi di mafam madura ikhang khawdana Lily gi mapadu sulaki Lily gi mapadu labo matamatuda bobina uncle Lily ta thokiba thodosing ado adong khangbibra akoi mafam asida police ta thokpa laklibani haidana haraki wafam adu taruba matamda Lily gi mapana haraklibasina ai wafam singa do loina khangi yari Lily saraslo akoi mafam asida complaint amda tawgumse haidana haraki wafam adu taruba matamda somlakanda bobi di yamanga pa haibdo ori maramdi mahaki masana pida tholiba thodosida mahaki mapadana tumina leselibsi yar tugu chabai mawni haidana mafam adura tinchilami madura mapadana haraklibasina aikhoidi aigi chana pida si thoki haidana mimangli yonduna aikoi ija sanman singa sibo mangal pamba minate aikoi masigi complaint asi mamang tawba yabani adubo aikoi ija ki khaladuna masi tawkidabani haiduna haraki aikoina karigomba complaint tawbata gadi mediana aikoi gi ija lupigi ming singa se mimang puthoroklani madigi Lily na bobi da haraklibase yango Ramesh Rao laiga tumina pami babana imungi ja sammangi damukta tumilayo haduna hari nangna ai hakki damakta lanthena haduna hai aina kari pami habise kanamtana kaimda khamide aisu ware pothara gi haduna haraki asum to ma mafam adudagi tholei mato usumna Lily gi mapana Lily bu mafam adudagi purduna sakre somlakanda bobisu kaimda tawjabanga maudana lehobana tana kaimda upali kide mandik di somlakanda Ramesh Rao na mafam adugi SCP du korduna case asigi matangda mahapu kannabai damukta haiki madura SCP dasu plan ama tawa horaki madigi di somlakanda Lily su mahaki mapana kanagumba nupa amaga haina singnaduna mahapu lohonnabai damukta sem saduna leramli masi adunati munna khalu haduna mahana manawna pidra pana yamna haijabani adubu Lily masina haiba wafam singadu amda taw haiba yakide nang bobi gi damukta kaimta khantrabra haiduna rakpa matamda mahana haraklibase
ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛꯅꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯕꯒꯤ ꯋꯥꯅꯤ ꯃꯗꯨꯅ ꯃꯆꯦꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯍꯣꯠꯅꯔꯤꯕꯁꯤ ꯅꯪꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯕꯨ ꯅꯪ ꯕꯕꯥꯗ ꯍꯥꯏꯗꯣꯛꯄ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯤ ꯀꯔꯤꯝꯇ ꯇꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨ ꯇꯥꯔꯤ ꯃꯐꯝ ꯑꯗꯨꯗ ꯕꯣꯕꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯗꯨꯅ ꯖꯌꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯕꯣꯕꯤꯅ ꯂꯤꯂꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯤꯅ ꯇꯥꯛꯂꯤꯕꯁꯤꯅꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ ꯃꯗꯨ ꯅꯠꯇꯅ ꯅꯪ ꯀꯩ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯤꯂꯤꯅ ꯕꯣꯕꯤꯗ ꯍꯪꯉꯛꯏ ꯃꯗꯨ ꯕꯣꯕꯤꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯑꯃꯁꯨꯡ ꯅꯪ ꯃꯁꯤꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯀꯃꯤꯇꯤꯗ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯗꯨ ꯇꯝꯃꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯁꯥꯒꯤ ꯍꯛꯀꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯂꯤꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯕꯣꯕꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯨ ꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯦꯀꯞ ꯀꯌꯥ ꯃꯔꯨꯝ ꯇꯧꯁꯤꯜꯂꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯁꯤꯜꯂꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟ ꯁꯤꯗꯨꯅ ꯃꯍꯥꯛ ꯑꯁꯦꯡꯕ ꯂꯤꯂꯤꯗꯨꯕꯨ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤ ꯃꯁꯤꯒꯤ ꯂꯤꯂꯤꯁꯤꯗꯤ ꯑꯩꯅ ꯈꯪꯈꯤꯕ ꯂꯤꯂꯤꯗꯨ ꯅꯠꯇꯦꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯂꯤꯂꯤꯗꯨ ꯄꯨꯊꯣꯔꯛꯎ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯃꯗꯨꯗꯒꯤꯗꯤ ꯂꯤꯂꯤꯅ ꯕꯣꯕꯤꯗ ꯍꯥꯏꯔꯛꯏ ꯆꯍꯤ 3ꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇꯔ ꯑꯁꯨꯛ ꯀꯨꯏꯅ ꯅꯪꯗꯤ ꯀꯗꯥꯏ ꯂꯩꯔꯨꯕ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯑꯩꯒ ꯂꯩꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯨ ꯆꯍꯤ 3 ꯑꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯩꯁꯨ ꯅꯪꯕꯨ ꯆꯍꯤ 3 ꯑꯗꯨꯗꯃꯛ ꯀꯥꯎꯈ꯭ꯔꯒꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯡꯃꯇ ꯕꯣꯕꯤꯅ ꯃꯍꯥꯛꯄꯨ ꯀꯥꯎꯈꯤꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯤꯂꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯣꯕꯤꯒꯤ ꯊꯃꯣꯏꯗꯗꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯕꯣꯕꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯤ ꯑꯣꯔꯣ ꯇꯥꯗꯨꯅ ꯊꯣꯛꯂꯛꯈꯤ ꯕꯣꯕꯤꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯃꯌꯨꯝꯗ ꯄꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯍꯦꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯗꯤꯚꯥꯏꯁ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯕ ꯑꯃꯁꯨꯡ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤ ꯇꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯂꯤꯂꯤꯒꯤ ꯃꯄꯥꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯤꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯕꯣꯕꯤꯅ ꯃꯉꯣꯟꯗ ꯄꯤꯔꯝꯕ ꯔꯦꯀꯣꯔꯗꯤꯡ ꯗꯤꯚꯥꯏꯁ ꯑꯗꯨ ꯃꯍꯥꯛ ꯄꯨꯊꯣꯛꯇꯨꯅ ꯇꯥꯕ ꯍꯧꯔꯛꯈꯤ ꯕꯣꯕꯤꯅ ꯔꯦꯀꯣꯔꯗꯔ ꯑꯗꯨꯗ ꯆꯍꯤ 3 ꯃꯃꯥꯡꯗꯒꯤ ꯂꯤꯂꯤꯒꯤꯗꯃꯛꯇ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯊꯝꯃꯝꯕ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯗ ꯂꯤꯂꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯇꯥꯏ ꯗꯤꯌꯔ ꯀꯣꯝꯔꯦꯗ ꯉꯁꯤ ꯑꯩ ꯋꯥꯇꯔꯐꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯥꯎꯕꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯁꯨ ꯑꯐꯕ ꯏꯪꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯗꯨꯅ ꯅꯪꯒ ꯁꯥꯟꯇꯤꯗ ꯄꯨꯟꯁꯤꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯔꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯈꯤꯕꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯍꯧꯖꯤꯛꯇ ꯈꯟꯖꯔꯛꯂꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯤꯂꯤꯁꯨ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯕꯣꯕꯤꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯁꯤ ꯂꯤꯂꯤꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯅꯦꯆꯔ ꯑꯗꯨ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯤꯂꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯇꯝ ꯑꯃꯗ ꯕꯣꯕꯤꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯎꯠꯂꯤꯕꯗꯨꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯍꯤ 3 ꯂꯤꯂꯤꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯈꯤꯕ ꯃꯇꯝꯗ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯂꯤꯂꯤꯕꯨ ꯀꯥꯎꯕ ꯂꯩꯈꯤꯗꯦ ꯂꯝꯕꯤꯗ ꯃꯍꯥꯛꯅ ꯂꯤꯂꯤ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗꯁꯨ ꯂꯤꯂꯤꯕꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯂꯤꯂꯤꯁꯨ ꯔꯦꯀꯣꯔꯗꯔ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯤꯚꯤꯒꯤ ꯄꯥꯎꯗ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯀꯌꯥꯃꯔꯨꯝ ꯐꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯇꯤꯚꯤꯒꯤ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯤꯞ ꯁꯦꯂꯦꯛꯇꯔ ꯑꯣꯏꯔꯤꯕ ꯔꯃꯦꯁ ꯔꯥꯎꯗ ꯅꯨꯄꯤ ꯂꯤꯂꯤ ꯀꯧꯕꯤ ꯑꯃꯅ ꯃꯍꯥꯛꯅ ꯁꯦꯂꯦꯛꯁꯟ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯕꯗꯅꯥꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯈꯔ ꯑꯃꯅ ꯂꯤꯂꯤꯒꯤ ꯁꯄꯣꯔꯠꯇ ꯂꯩꯔꯝꯂꯤ ꯑꯃꯁꯨꯡ ꯈꯔ ꯑꯃꯅ ꯔꯃꯦꯁ ꯔꯥꯎꯒꯤ ꯁꯄꯣꯔꯠꯇ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯂꯤꯂꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯕꯣꯕꯤꯅ ꯔꯃꯦꯁ ꯔꯥꯎꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯃꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯎꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯔꯃꯦꯁ ꯔꯥꯎꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯕꯣꯕꯤꯕꯨ ꯄꯨꯂꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ BCCIꯒꯤ ꯀ꯭ꯔꯤꯀꯦꯠ ꯕꯣꯔꯗꯀꯤ ꯃꯦꯝꯕꯔ ꯑꯆꯧꯕ ꯑꯃꯅ ꯔꯃꯦꯁ ꯔꯥꯎꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯃꯤꯇꯤ ꯑꯃ ꯐꯝꯍꯟꯗꯕ ꯌꯥꯔꯔꯣꯏ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯔꯛꯄ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯦꯁ ꯔꯥꯎꯗꯤ ꯃꯔꯥꯜ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯖꯦꯜꯗꯅ ACP ꯑꯗꯨꯅ ꯕꯣꯕꯤꯗ ꯆꯦ ꯑꯃ ꯄꯨꯔꯛꯇꯨꯅ ꯔꯃꯦꯁ ꯔꯥꯎꯗ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯄꯔꯁꯣꯅꯦꯜ ꯔꯤꯖꯟ ꯂꯩꯕꯒꯤꯗꯃꯛꯇ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯅ ꯁꯥꯏꯟ ꯇꯧꯕ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗꯒꯤꯗꯤ ACP ꯑꯗꯨꯅ ꯕꯣꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯞ ꯇꯥꯅ ꯐꯨꯊꯔꯛꯈꯤ ꯑꯗꯨꯒ ꯃꯥꯅ ꯆꯦ ꯑꯗꯨꯗ Fꯅ ꯍꯧꯕ ꯋꯥꯍꯩꯗꯨ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ACP ꯑꯗꯨꯁꯨ ꯂꯤꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯤꯂꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯤꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯀꯤꯍꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯔꯃꯦꯁ ꯔꯥꯎꯅ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯕ ꯂꯩꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯕꯣꯕꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯀꯃꯤꯇꯤ ꯐꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯤ ꯀꯃꯤꯇꯤ ꯐꯝꯕ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯃꯦꯁ ꯔꯥꯎ ꯑꯃꯁꯨꯡ ꯂꯤꯂꯤꯅꯦ ꯂꯤꯂꯤꯒꯤ ꯃꯄꯥꯅꯦ ꯕꯣꯕꯤꯅꯦ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯀ꯭ꯔꯤꯀꯦꯠ ꯕꯣꯔꯗꯀꯤ ꯑꯆꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯣꯔꯠ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯔꯃꯦꯁ ꯔꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯖꯠ ꯁꯟꯃꯥꯟ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ
ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯕꯗꯅꯥꯝ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯆꯤꯟꯊꯤꯕ ꯍꯥꯏꯗꯨꯅ ꯐꯨꯒꯦ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯥꯝꯇꯣꯛꯏ ꯃꯗꯨꯗꯒꯤꯗꯤ ꯕꯣꯕꯤꯅ ꯂꯤꯂꯤꯗ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯗ ꯇꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯤꯂꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯏꯖꯠ ꯁꯟꯃꯥꯟꯒꯤꯗꯃꯛꯇ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯕꯣꯔꯗꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯥꯃꯦꯁ ꯔꯥꯎꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯅ ꯍꯣꯠꯅꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗꯤ ꯂꯤꯂꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯁꯦꯡꯕꯗꯨ ꯍꯥꯏꯔꯒꯦ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯔꯥꯃꯦꯁ ꯔꯥꯎꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃ ꯂꯩꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯂꯧꯔꯗꯨꯅ ꯃꯉꯣꯟꯗ ꯅꯨꯄꯤ ꯍꯔꯥꯁꯃꯦꯟꯒꯤ ꯀꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒ ꯂꯤꯂꯤꯁꯤ ꯀ꯭ꯔꯤꯀꯦꯠꯁꯨ ꯁꯥꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯔꯤ ꯃꯇꯥ ꯑꯣꯏ ꯃꯍꯥꯛꯄꯨ ꯑꯩꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯃꯦꯁ ꯔꯥꯎꯕꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯔꯤꯄꯨꯇꯦꯁꯟꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯅꯨꯄꯤꯁꯤꯒꯤ ꯃꯔꯥꯜ ꯀꯔꯤꯝꯇ ꯂꯩꯖꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯤꯂꯤꯒꯤ ꯃꯈꯣꯏꯅꯤ ꯅꯣꯡꯃꯇ ꯎꯅꯈꯤꯗꯕ ꯑꯃꯁꯨꯡ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯦꯡꯅꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯣꯕꯤꯁꯨ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯔꯥꯃꯦꯁ ꯔꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯦꯡꯉꯨ ꯃꯁꯤꯅꯤ ꯑꯩꯒꯤ ꯔꯤꯄꯨꯇꯦꯁꯟ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯃꯈꯣꯏꯗꯒꯤ ꯑꯦꯄꯣꯂꯣꯖꯤ ꯑꯃ ꯄꯥꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯣꯔꯗꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯗꯒꯤ ꯄꯥꯝꯕ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯔꯥꯃꯦꯁ ꯔꯥꯎꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯍꯟꯒꯗꯕꯅꯤ ꯃꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯃꯈꯣꯏꯅ ꯆꯥꯟꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯑꯩꯈꯣꯏ ꯏꯖꯠ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯕꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯂꯤꯂꯤꯁꯨ ꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯗꯨꯅ ꯔꯥꯃꯦꯁ ꯔꯥꯎꯕꯨ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯥꯛꯇꯛꯇꯒꯤꯅꯤ ꯑꯩ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯂꯦꯞꯂꯤꯕꯁꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯍꯣꯁꯇꯦꯜꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗ ꯅꯠꯇꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯑꯗꯨꯒ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯥꯗ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯑꯁꯤ ꯀ꯭ꯔꯤꯀꯦꯠ ꯌꯥꯝꯅ ꯄꯥꯝꯖꯔꯝꯕꯅꯤ ꯀ꯭ꯔꯤꯀꯦꯠ ꯑꯁꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯀ꯭ꯔꯤꯀꯦꯠ ꯀꯃꯤꯇꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯔꯥꯃꯦꯁ ꯔꯥꯎ ꯑꯁꯤ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯀ꯭ꯔꯤꯀꯦꯠ ꯕꯣꯔꯗꯇꯒꯤ ꯇꯥꯟꯊꯣꯛꯄ ꯑꯃꯁꯨꯡ ꯗꯟꯗꯤ ꯄꯤꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯤꯂꯤꯕꯨ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯀ꯭ꯔꯤꯀꯦꯠꯀꯤ ꯄ꯭ꯔꯦꯛꯇꯤꯁ ꯑꯃꯨꯛ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯅꯦꯁꯅꯦꯜ ꯁꯦꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯦꯡꯖꯔꯝꯃꯤ ꯃꯍꯥꯛꯀꯤ ꯀꯣꯝꯔꯦꯗ ꯑꯁꯤ ꯍꯧꯖꯤꯛ ꯊꯧꯅꯥ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯂꯤꯂꯤꯅ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯪꯅ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨ ꯂꯤꯂꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯀꯤꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯀꯣꯝꯔꯦꯗ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯣꯝꯔꯦꯗ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯅꯝꯊꯕꯤꯅꯕ ꯀꯌꯥꯃꯔꯨꯝ ꯍꯣꯠꯅꯔꯛꯀꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ ꯃꯗꯨꯒꯤ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯥ ꯁꯣꯔ ꯂꯩꯔꯤ ꯐꯥꯎꯕ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯀꯣꯝꯔꯦꯗ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯁꯤ ꯑꯩꯒꯤ ꯕꯕꯥ ꯑꯣꯏꯕ ꯌꯥꯏ ꯏꯄ꯭ꯋꯥ ꯑꯣꯏꯕ ꯌꯥꯏ ꯏꯃꯥꯟꯅꯕ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯀꯣꯝꯔꯦꯗ ꯑꯗꯨ ꯀꯗꯥꯏ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯤꯂꯤꯁꯨ ꯕꯣꯕꯤ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯕꯣꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯧꯅ ꯀꯔꯤꯕ ꯅꯪꯅ ꯑꯩꯁꯦ ꯈꯪꯗꯦꯕ ꯑꯗꯨꯒ ꯑꯩꯁꯤ ꯌꯨꯝꯊꯪꯅꯕꯒꯤ ꯃꯔꯤ ꯃꯇꯥꯅꯦꯕ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯂꯧꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯣꯕꯤꯁꯨ ꯃꯍꯥꯛ ꯄꯦꯟꯖꯔꯗꯨꯅ ꯃꯍꯥꯛꯅ ꯂꯤꯂꯤꯕꯨ ꯂꯧꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯍꯟꯗꯛꯀꯤ ꯅꯦꯔꯦꯁꯟ ꯁ꯭ꯇꯥꯏꯜ ꯑꯁꯤ ꯐꯖꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯃꯅ ꯄꯨꯕꯤꯔꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤ ꯑꯁꯨꯝ ꯅꯟꯁꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯊꯥꯒꯠꯆꯔꯤ